Ngasidi Manipur asi chaukhot lambida yangna changsinba ngamle lalhobagi irang leitre amadi santigi wari saba hore haina Chief Minister Nongthombam Birenna phongdokhre wafam asi Manipur leingakna sinduna First Manipur Rifle gi parade ground da phangdokhiba yangkhai mathoi suba Statehood Day celebration gi thoramda athoiba mithungi warol piraduna CMN Birenna haikibani CM na makata na hai lamdam asida matam sangna ban namadi blockade leirambana education sector da maning halambani adubu ngasidi laingak asina akhanaba mideng thamduna award pasing adu mensinaba hotnari Manipur gi puwari kaidaunungda lana khak semjinba yaroi lamdam asigi puwari matam sangna khangkidabana issue kaya thoklakpani hairaduna haukiba ikoi gi puwari hangatna yengduna achumba lambida punaba hotnaminarasi haiki Ngasigi Thoramadda, 2nd MR ki Commandant Victoriana Parade Commander Oiba, Mars Parts Contingent Taramarigi, Salami Chief Minister na Oki, Amadi, Thoramadda, Minister Singh, MLA Singh, Civil Amadi, Police ki Makok Thongba, Official Singh Su, Sarukyaki. Kakching District ki Manung Chanba Palelda Tha Sigi Tara Tarukta Commando Personnel Mangadagi Yamlaba Drug Amadi Paisa Fagat Kibagi case adu Central Bureau of Investigation CBI da Sino Chief Minister Biren Pham Thadu Uhaina ngasi wakat mifam phamkre National Highway 102 gi wangbalda human chain semduna amadi kholau kaya marum lauduna khongjang changsinkre Khangabok Block Congress Committee KBCC na sinduna wangbalda leiba committee asig office mamangda changsinkiba khongjang aduga mari leinana MPCC ki legal department ki chairman S Syamcharan na haikibada handa kakching gi SP na lujingba team amana commando singdagi yamlaba drug fagat kiba adugidamak thagatpa phongdoktuna MPCC ki president K Mega Chandrana SP adubu thagat wahai khara piba chatki SP ka yamna harauna wari watai sanaduna thagatpa phongdoknaduna loiraga tholakpada SP gi da press conference tawrambagi leiramba paumi singna wahang khara hanglaktuna khumlamba adubu police ki thabakta athingba pibagi CM na FIR ama tawre kaina hairakpa sigidi angakpani haiki Congress na palingai da thana na tawramba case kunipan lei madu hana CBI da thagi haidana ngarang CM na phongdokhiba wafamdu angakpani Madugi case to CBI da thagera tharogera madu sarkar gi mathauni Congress ta amuk hangbagi mathau tade hairaduna case kunipan da handaki kakching gi case asimaga punna kunma pandi suhallo afabadi amata tawdana mingonda padanam ta pangtong ta tawba laingak asi leibak ngak libera sang libera haina hangluduna commando singda drug pubiko haidana thawdaba ngamba Miyoi adu puthokpiyu haibani hairaduna commando singsi yamna farena handaksi miyamna haine aduga makhoidi drug puthok pusingi thabak tawraga leiramle haiki Prajanadi commando se bharat male handakti ni yam kaptre haineba adugadi modi drug ki transport puthok pusin tawgo oirmedana den ke mega chandrana yamna phabat thawram gara tawre haidana award piba appreciation tawba haibadi agat wahi piba chatpa SP da SP duna jo Congress ki president ke Mega Chandrana hagat wahi ka piba dugi nungsi nungon oina cha thakisi bes ku cha ki sikai chamin thapina dana harau kayamna loiraga tholakpada SP dugi press conference tawbugi pressman khara leiramba oiramale masi Mobile dadi we akoi president masama ki matinna haibasu tai press ki media VIP singje ubaga wang paung khara tawbai se moi de machat naba moi de tawam thok naba press me mayam na changjel laga sa aduga ne wang paung khara tawbudo ain gi thongda athing ba laite police station prohibition of photograph Photo number yate haiba athing ba laite lusing purenduna thana gi thabak ta athing ba pibagi gamakta FIR aba challe ye koi president ki mai kai ka hojik kakching gi SP na lokhat liba case asida aina ngarang BT road ka suning jang jagi bane drug phaba nisha phabagi chatna lon chatsi atopa Quran cinthi tawba nupi angangi ijat manganba mi hatpa phuna chainaba pochai adugumba mayang gi chatna lon chattagi top ta tongali haibasi mai pau ina tamjage hojik ngarang nahan gi statement ta ibungo biren haigi Congress na paligi da thana na tawramba thaba
केस कुंगनी पाल लगे मसी हान अमतंग सीबीआई दा थागी थानिंग थाउ थानिंग दा तो नथौ नि कइनो अदु नथौ नत्रो मागी तौबम थोपुदुबो आइखोइ दा को हंगिने थाउ कुंगनी पान दो थाउ ngarang itu kan kun ma pendis ko lu brother Congress ki kunipan tu ta tharaga ngarang ki kun ma pan chu to thammagadi nangi andho gi do adu phakto oi da bai wa leke manipur sibu birena nga ibra chang ibra si wang ne ba we demand yamna independent body oi ba yamna Shakti leba CBI gumbata sinabiu haido che ko idimani aduga Wakat mifam aduda saruk yakiba Thobal District Congress Committee TDCC ki President N Lukhoina haikibada Manipur da leiriba naharol mayam asi kalhongna bohotnasi haiba taragadi drug fariba sida asengba mapusing adu lotsindana leingakna Manipur gi damakta khallaga achan mirai naidabida Dandi piyu hairaduna madusu CBI da sinaraba matamda achumba du fangani haiduna ngasigi wakat khongchat asi changsinbani haiki ngasigi khongjang aduda Chief Minister should resign, remove Director General of Police, Home Minister should be replaced. We demand CBI inquiry into Palel drugs case, no to police inquiry into police drug case amasung no CBI inquiry yes to drugs business haina thaba placard singsu sizinaki Minister Piran! Minister Piran! Piran! Palel drug case! Palel case! Sida tawjariba dharna haitare kogi complain ni kogi di masi Manipur gi leiba naron mayam se masi mangdana ba masi kannana ba wakhalo da sachi haitar gadi drug phari ba se mi se losandana thamoi sengna lenga kanguna Manipur imagi dang uta khanda biraga drug ta chenaba police oisinu uniform oisinu kana oisinu acha mirai nai debida masi dandi piba loinana kadam badandi atopa dandi ri khoina pamdrabo Congress party na tawjeri ba demande masigi dandi se CBI da sinarakanda da mayek laba dandi do phangani haidra ngasi ekhoina Thauban district level da lejeriba Congress ki worker khwai punamakna tamthirba asumba lalon ba se maru phangna muthatna bagi damak ariba cheneriba miyoi se masi puthokna maran piba CBI de sinaba haiba se masi ekhoi gi arepani haibasi All Manipur Working Journalist Union Amjugi founder president Oibiramba Kakwa Lamdai Bung Leikaidagi Kanguzam Madumangol ngarang numidang Janims Hospital da Laikidre Kanguzam Madumangol kumja lisingama chamapon humpumapandagi lisingamaga chamapon humbudra mari fauba Prajatantra Pauchegi reporter oirami kumja lisingama chamapon humbudra mari dagi lisingani ani faubana editor oiramki kumja lisingama chamapan mari futara mapandagi Lisingani ani fauba UNI gi paumi oirambata natana kumja lisingani ani dagi lisingani taret fauba ISTV gi news editor oiramki bhagna lekhidaba sida Chief Minister Nungthambam Birenna awaba phongdorakli Tha asigi kuntarukta pangthokadoriba leibak asigi Republic Day thoramda thokaningdaba thodok sing thoktanaba security na lokhatpa cheksin thorangi saruk ama oina ngasi Thobal Commando amadi Hairok Police Station gi apunba team amana Thobal District ki Hairok Part 2 Chingdol area da yum da changduna thibu humbagi thabak chathakre SP Thobal Jogesh Chandra Hawizam gi meeting makhada ayuk pung 5 dagi taret fawba chathakiba thibu humbagi thabak aduda yum mari furom verified tawki Neo-colonialist Indiana 26 January numitpu Republic Day oina thoram pangthoklabasu aikoi gi miyamna di repressive day oina lofum thokpani ningthoro laingakna chahi lisingani hena hiram kayada chingmi tami furupumna makta maning damjaba laingak lol khusinaduna khutkan panganba Manipur kanglaipak oiramki haina aina thingkraba lalhaurup korkong gi publicity committee na thadorakpa cherol amana phongdorakli Cherol asina hai aikoi gi sanglaba maning tamjabagi puwari bu muthatle Delhi da Kangla khubam thamle chawkhat semgat pumnamaki yachal paifam London gi Whitehall dagi Delhi gi Red Fort da sinare utnaba Indian Army singi pangal utpa thoramni
ꯃꯤꯆꯝ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯕ ꯋꯦꯁꯤꯌꯥꯒꯤ ꯃꯤꯌꯥꯝꯕꯨ ꯂꯣꯏꯖꯟ ꯃꯈꯥꯗ ꯊꯝꯊꯅꯕ ꯃꯈꯜ ꯀꯌꯥꯒꯤ ꯈꯨꯠꯂꯥꯏ ꯎꯠꯇꯨꯅ ꯏꯟꯗꯤꯌꯟ ꯔꯤꯄ꯭ꯔꯦꯁꯤꯚ ꯑꯥꯔꯃꯤ IRA ꯃꯥꯡ ꯊꯥꯔꯒ ꯃꯥꯔꯆ ꯄꯥꯁ ꯆꯠꯄꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯈꯥ ꯁꯝꯊꯅꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯌꯥꯆꯜ ꯊꯧꯔꯤꯗꯨ ꯏꯟꯗꯤꯌꯥꯅ ꯄꯥꯏꯔꯦ ꯎꯠꯄ ꯊꯧꯔꯝꯗ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯀꯤ ꯏꯔꯩꯆꯥꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯒꯅꯨ, ꯀꯣꯔꯀꯣꯝꯅ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯀꯣꯔꯀꯣꯝꯅ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ 15ꯒꯤ ꯅꯣꯡꯌꯥꯏ ꯆꯕꯨꯛꯇꯒꯤ ꯖꯅꯋꯥꯔꯤ 16ꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯐꯥꯎꯕ ꯄꯨꯡ 19ꯒꯤ ꯑꯣꯏꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯒꯅꯤ꯫ ꯁꯠꯗꯥꯎꯟ ꯃꯅꯨꯡ ꯑꯁꯤꯗ ꯏꯔꯩꯆꯥꯁꯤꯡꯅ ꯁꯤꯟꯊꯥ ꯂꯦꯞꯄꯤꯌꯨ, ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯤꯒꯅꯨ, ꯏꯟꯗꯤꯌꯥꯒꯤ ꯅꯝꯐꯨꯗ ꯄꯥꯡꯊꯣꯛꯂꯤꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯑꯁꯤ ꯕꯣꯏꯀꯣꯠ ꯇꯧꯕꯤꯌꯨ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯏꯄꯨꯔꯨꯄꯨ ꯂꯥꯡꯒꯣꯏ ꯆꯟꯗꯨꯅ ꯁꯤꯡꯅꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯂꯣꯏꯂꯝ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯅꯨꯃꯤꯠ ꯑꯁꯤ ꯑꯄꯨꯟꯕ ꯂꯤꯆꯤꯡ ꯑꯃ ꯎꯠꯃꯤꯟꯅꯁꯤ꯫ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤꯅ ꯇꯉꯥꯏ ꯐꯗꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯑꯅꯥ ꯂꯥꯏꯌꯦꯡ ꯑꯃꯁꯨꯡ ꯃꯩꯍꯧ ꯂꯥꯡꯄꯣꯛꯀ ꯃꯔꯤ ꯂꯩꯅꯕ ꯊꯧꯔꯝꯁꯤꯡꯗꯤ ꯀꯣꯟꯁꯤꯜꯂꯣꯏ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯃꯥꯡꯑꯣꯏꯅꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯝꯐꯥꯜ ꯋꯦꯁ ꯀꯃꯥꯟꯗꯣ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯥꯡꯒꯣꯜ ꯇꯔꯨꯡꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝꯒꯤ ꯃꯆꯥꯛ ꯀꯌꯥꯃꯔꯨꯝ ꯐꯥꯒꯠꯄꯉꯝꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8ꯇꯒꯤ ꯂꯥꯡꯒꯣꯜ ꯇꯔꯨꯡꯒꯤ ꯑꯀꯣꯏꯕꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕ ꯑꯗꯨꯗ ꯃꯤ ꯂꯩꯅꯗꯕ ꯌꯨꯝ ꯑꯃꯗ ꯊꯤꯕ ꯍꯨꯝꯕꯗ 7.65ꯀꯤ ꯀꯥꯞꯄ ꯌꯥꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨ 50ꯔꯣꯝ ꯑꯃꯗꯤ 7.6 mmꯒꯤ ꯅꯣꯡꯃꯩ ꯃꯔꯨ 30ꯔꯣꯝ, ꯅꯣꯡꯃꯩ ꯑꯃ ꯑꯃꯗꯤ ꯕꯣꯝꯒꯤ ꯃꯆꯥꯛꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯝꯕꯣꯜ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅꯁꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ 8 ꯐꯥꯎꯕ ꯃꯦꯀꯣꯂꯥ ꯑꯃꯗꯤ ꯃꯩꯗ꯭ꯔꯝꯒꯤ ꯑꯦꯔꯤꯌꯥꯗ ꯌꯨꯝꯗ ꯆꯪꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯝ 50ꯒꯤ ꯃꯤꯑꯣꯏꯁꯤꯡ ꯁꯛ ꯈꯪꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯉꯣꯜ ꯀ꯭ꯂꯕ ꯍꯩꯔꯣꯛꯀꯤ 5ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯉꯁꯤ ꯍꯩꯔꯣꯛ ꯄꯥꯔꯠ 1 ꯎꯃꯪ ꯂꯥꯏꯀꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜ ꯀ꯭ꯂꯕ ꯍꯩꯔꯣꯛ ꯑꯁꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯤ ꯅꯤꯡꯉꯣꯜꯁꯤꯡꯇꯅ ꯁꯦꯝꯖꯕ ꯀ꯭ꯂꯕ ꯑꯃꯅꯤ꯫ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗ ꯅꯨꯄꯤꯗ ꯄꯥꯡꯒꯜ ꯄꯤꯕ ꯑꯃꯁꯨꯡ ꯏꯔꯣꯝꯗꯣꯝ ꯍꯤꯡꯖꯕ ꯍꯥꯏꯕ ꯑꯁꯤꯅ ꯑꯣꯏꯔꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯉꯥꯉꯣꯝ ꯗꯦꯕ, ꯀꯗꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯤꯖꯝ ꯄ꯭ꯔꯤꯌꯣꯀꯨꯃꯥꯔ, ꯑꯝꯀꯤꯜꯒꯤ ꯄꯥꯎꯇꯥꯛꯂꯣꯏ ꯈꯥꯡꯉꯦꯝꯕꯝ ꯑꯥꯅꯟꯗꯤ, ꯂꯩꯃꯀꯣꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ MC ꯔꯤꯇꯥ, ꯅꯤꯡꯉꯣꯜ ꯀ꯭ꯂꯕ ꯍꯩꯔꯣꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯈꯨꯟꯗꯣꯡꯕꯝ ꯁꯣꯐꯤꯌꯥꯅ ꯄ꯭ꯔꯦꯁꯤꯗꯤꯌꯝ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯈꯤꯕꯁꯤꯡꯅ ꯅꯤꯡꯉꯣꯜ ꯀ꯭ꯂꯕ ꯍꯩꯔꯣꯛꯅ ꯈꯨꯟꯅꯥꯏꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯁꯤꯡꯊꯥꯈꯤ꯫ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ KS ꯁꯣꯐꯤꯌꯥꯅ ꯍꯥꯏ, ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯀꯟꯅꯕ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯍꯛ ꯉꯥꯛꯅꯕ ꯄꯥꯟꯗꯝꯗ ꯀ꯭ꯂꯕ ꯑꯁꯤ ꯂꯤꯡꯈꯠꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯍꯥꯟꯅꯒꯤ ꯊꯧꯃꯤꯁꯤꯡ ꯌꯥꯎꯅ ꯈꯨꯟꯅꯥꯏꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯑꯆꯝꯕ ꯈꯨꯗꯣꯜ ꯇꯝꯈꯤ꯫